Sri Sri Govindaji Temple Board ki makhada Manipur Pandit Loisang Maru Loisang na chahi khudingi leptana pangthokna lakpa kongba laithong phatpa sajibu lekhun phunbagi thauram ngasi Kongpal Nauroibam Lekai de Leiba Angum Pokpa Amadi Ningthem Pokpagi Khobamda Pangthokre Lebaki Yaifanabagi Damal Pangthokpa Thauram Maduga Mari Leina Pandit Loisangge Pandit NG Khombana Hai Kongba Leithong Phatpa Sajibu Lekhun Phunbagi Thauramase Lamdamasida Lai Haktaktagi Hauna Pangthoktuna Lakli Chatharakliba Liklam Masigi Matung Ina Thauram Ase Ngase Mapam Asida Pangthokpani Khubam Masigi Nongpok Thangbada Leiriba Angum Amadi Nongchuk Thangbada Leiriba Ningthem Pokpa Anige Khubamda Khayum Lakna Lei Tawbani Lei Tawba Ase Lai Phangdriba Phauba Tawgani Madugi Matungda Laida Sana Lupa Kunyan Lai Chenpagi Thauram Pangthoklaba Matungda Lei Tawba Aduda Kari Khudam Phangle Haibana Chingba Adu Miyamda Khanghangadabane Ngasigi Lai Thong Phatba Asida Phangliba Falti Yeknaba Marai Lomba Angang Nupi Singda Loklai Tinlai Kangani Leibak Oina Safau Lanfau Akanba Leitabagi Fal Fangki Loinana Isingdi Khara Kogani Haina Mahatma Kataki Tagi sanarapa kong malay thong phatpa sajibu lekhun phunba haibdo si koi pangthok chari bangasi pan norgum lekai da pangthok chari basini angom pokpa ningthem pokpa ani gi laifam se koina tharen katana hai lei thadana jon loina tamaga thakan khalaga hayom la al matungda leitau bo hojare phangdri bawa koi tawje doini lai ani se simultaneously hawraga lai phangdri bawa gi tawbasida ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯩ ꯍꯥꯏꯕꯁꯦ ꯃꯁꯤ ꯇꯧꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯀꯥꯟꯗ ꯂꯥꯏꯗ ꯁꯅꯥ ꯂꯨꯄꯥ ꯀꯣꯟꯖꯟ ꯌꯥꯏꯁꯟꯅ ꯂꯩꯍꯨꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯣꯏꯁꯪꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯦꯗꯤꯌꯥꯗ ꯍꯥꯏꯖꯔꯛꯀꯅꯤ ꯍꯧꯖꯤꯛ